ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯥꯒꯥ ꯇꯔꯨꯛ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯄꯨꯒꯗꯕꯅꯤ ꯑꯁꯪꯀꯁꯔ ꯍꯧꯈꯤꯕ ꯃꯦ 12ꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯥꯒꯥ ꯅꯨꯄꯥ ꯇꯔꯨꯛ ꯊꯥꯗꯣꯔꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯃꯈꯥꯟ ꯈꯨꯜꯒꯤ ꯒꯦꯠ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯈ꯭ꯔꯦ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯁꯪꯀꯁꯔꯅ ꯍꯥꯏ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯊꯥꯗꯣꯔꯛꯇꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯛꯂꯕ ꯐꯥꯎꯕ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯇꯔꯨꯛ ꯑꯁꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯍꯥꯠꯅꯤꯡꯕ ꯃꯇꯝꯗ ꯃꯤ ꯍꯥꯠꯄꯒꯤ ꯊꯕꯛ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇ꯭ꯔꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯑꯣꯔꯤꯁꯤꯡꯕꯨ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯇ꯭ꯔꯕꯗꯤ ꯇꯝꯕ ꯉꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯏ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯇꯣꯂꯣꯞ ꯄꯤꯗꯨꯅ ꯊꯝꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯃꯤꯌꯥꯝ ꯄꯨꯟꯅ ꯂꯝꯗꯝ ꯑꯁꯤ ꯉꯥꯛꯆꯍꯧꯔꯒꯦ ꯍꯥꯏꯈꯤ ꯀꯣꯠꯂꯦꯟ ꯑꯃꯗꯤ ꯀꯣꯠꯖꯦꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯕꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯅꯃꯥꯗ ꯃꯤꯆꯝ ꯃꯤꯌꯥꯝ ꯐꯥꯔꯒ ꯑꯣꯠ ꯅꯩꯕ ꯑꯁꯤꯗꯤ ꯍꯦꯟꯃꯜꯂꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯈꯨꯠ ꯊꯥꯕ ꯈꯨꯜ ꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯪ ꯇꯞꯄ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯗꯤ ꯇꯤꯑꯣꯔꯤꯁꯤꯡꯕꯨ ꯐꯥꯗꯨꯅ ꯂꯩꯉꯥꯛꯅ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯇꯤꯑꯣꯔꯤꯁꯀꯤ ꯊꯕꯛ ꯊꯧꯔꯝ ꯆꯠꯊꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯄ ꯉꯝꯗꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯣꯠꯄ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯁꯦꯞ ꯑꯣꯏꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏ ꯇꯔꯨꯛ ꯑꯗꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕ ꯃꯇꯝꯗ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯄꯨꯒꯗꯕꯅꯤ ꯍꯥꯏꯈꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯇ ꯆꯣꯡꯊꯥꯝꯕꯤ ꯖꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯈꯨꯗꯝ ꯌꯥꯎꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯀꯣꯀꯣꯃꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯆꯣꯡꯊꯥꯝꯕꯤ ꯖꯣꯏꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯨꯗꯝ ꯆꯥꯡꯗꯝ ꯁꯦꯡꯅ ꯎꯠꯇꯨꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯍꯥꯏꯔꯤ ꯀꯣꯀꯣꯃꯤꯒꯤ ꯆꯤꯔꯣꯜ ꯑꯃꯗ ꯆꯣꯡꯊꯥꯝꯕꯤ ꯖꯣꯏꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯗꯤ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 6 ꯑꯃꯁꯨꯡ 8ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯔꯣꯀꯦꯠ ꯀꯥꯞꯁꯤꯟꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯇꯦꯔꯔ ꯑꯦꯇꯦꯛ ꯑꯗꯨ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯑꯣꯔꯤꯁꯤꯡꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯃꯁꯤ ꯃꯤꯇꯩ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯅꯤꯅ ꯄꯣꯂꯤꯇꯤꯛꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯇꯧꯈꯤꯕ ꯀꯟꯁꯄꯤꯔꯦꯟꯁꯤꯅꯤ ꯇꯦꯔꯔ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯦꯟꯗ꯭ꯔꯕ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯇꯦꯔꯔ ꯑꯦꯇꯦꯛ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯕ꯭ꯂꯦꯛ ꯃꯅꯤ ꯄꯩꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯦꯟ ꯊꯥꯗꯗꯨꯅ ꯇꯧꯍꯟꯕꯅꯤ ꯃꯤꯌꯥꯠ ꯑꯁꯤ ꯇꯝꯄꯥꯛꯇ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯤꯇꯩ ꯑꯃꯗꯤ ꯄꯥꯡꯒꯜ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯀꯝꯃꯨꯅꯦꯜ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯍꯟꯅꯕ ꯁꯤꯟꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯃꯁꯨꯅꯤ ꯍꯥꯏꯕꯁꯤꯅꯤ ꯆꯤꯔꯣꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯆꯍꯤ 3 ꯐꯥꯔꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯑꯣꯔꯤꯁꯀꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯇꯦꯔꯔ ꯑꯦꯇꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯃꯃꯥꯒꯤ ꯃꯊꯥꯗ ꯀꯣꯜꯂꯒ ꯇꯨꯝꯂꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯊꯧꯗꯣꯛꯅꯤ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯇꯩꯁꯤꯡꯗ ꯇꯝꯊꯤꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯕ ꯑꯃꯗꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯧꯔꯤꯕ ꯔꯣꯜ ꯑꯗꯨ ꯃꯤꯌꯥꯝꯅ ꯇꯥꯛꯄ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯇꯦꯔꯔ ꯑꯦꯇꯦꯛꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯑꯅꯧꯕ ꯃꯌꯣꯟ ꯑꯃꯗ ꯍꯣꯡꯍꯟꯒꯗꯕ ꯋꯥꯐꯝꯁꯤꯡꯅꯤ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯇꯔꯥꯏ ꯇꯔꯥꯏꯕ ꯋꯥꯐꯝ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯅ ꯆꯣꯡꯊꯥꯝꯕꯤ ꯖꯣꯏ ꯃꯇꯝ ꯆꯪꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯇꯦꯔꯔ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯗꯒꯤ ꯐꯪꯂꯛꯄꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯗꯨ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯝꯕꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯌꯦꯜꯗꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯇꯧꯁꯅꯨ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯗꯣꯝꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯑꯣꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯇꯩ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯃꯨꯊꯠꯅꯕ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤꯒꯤ ꯀꯣꯂꯥꯕꯣꯔꯦꯇꯔ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯕ ꯉꯝꯂꯕꯗꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯀꯣꯀꯣꯃꯤꯅ ꯑꯗꯣꯝꯒꯤꯗꯃꯛ ꯐꯩꯒꯥꯛ ꯐꯩꯅ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯀꯅꯤ ꯍꯥꯏꯅꯁꯨ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ
separate administration demand tawdun Chuchampura khongjan sakri separate administration yauna tuan demand sing tanduna ngasi Chuchampura Kuki zo group na khongsat ama sakri Kuki Women's Organization for Human Rights na sinduna sakhiba miyam gi khongsat adu Koite Village Ground pullaba matung tuibong da leiba Wall of Remembrance phabu sakhi khongsat adu saru yakiba miyam na ambush tawduna wasta ahom hatkiba gi justice pangalu We demand justice, respect human right are our right. NSN I am stop killing haiba slogan sing lauki. Khongsida duga loina Kuki Women's Organization for Human Rights ki makedigi tuan demand sing yauba memorandum ama Deputy Commissioner gi kuthangda Union Home Minister represent demand sing aduda Manipur amukhana Armed Forces Special Power Ek Afaspa thamo Kukizo area da matik sana Central Security Force thamduna misa miyam ngakselu Pastor Ohum Hatkiba Taudo Awang Thak Tigalup Amasum Zof Kamson Amasum NSN IM Ki Matakta Sab Action Lokalup Kokizo Village Ngaksanaba Village Guard Form Tauda Legally Ayaba Piu Kokizo Miyam Giweva Separate Administration Amalehelo Haiba Demand Singyauri Reserve Forest Di Tokro Lanai Lopam Digi Leba Kotpat Lonia Di XCM Pirin Reserve Forest Di Tokro Lanai Lopam Fawbadigi Leba Kothok Lonia Di Hena Hanagi Minister NBD na Fundurakli XCM na social media platform na Thadorak pa post amada Manipur gi mang tharak liba forest kanabigi dama Ketrigao gi isi isel singamadi ima sing na sungkok pirakpa si ubada nungai ba fauzi punama pu khurumjari hari Nongmai Reserve Forest asi Central Government ki ayaba yaudun state lengak nasu sokpeyadi sumnagi lanagi agricultural land phawba state lengak ki ayaba yaudun leibak kothokpa Manipur Conservation of Paddy Land and Wetland Act 2014 gi makhada sokpeyadi Ketrigao gi isi isel singna Forest Department mating pangliba sumna Manipur gi miyam punamangna forest kanmada mating panghaningi hanisu makhatana sa phongdokhi Amaramdana Rani Cat Disease ki matang na poultry farmers na kiningai department Manipur gi mafam krada poultry farmers na Rani Cat Disease RD gi case na singwa laina thingnari habi report sing veterinary and animal husbandry department na pangmalai adubo state asigi district kudimak department asini yamna kupni yengsili masida poultry farmers sing na mi paiba pokpitana ba veterinary and animal husbandry services ki director L Arun Kumar na marilina basing da khangalakre Loaded over Saktiman ama Khudong thiba thokpada Assam Rifles na Asokpa miyueni rescue tawkhre hairiba thawdo singa si Gamnom Village Kamjong gi manung sana thokiba thawdo mani hairiba laibak thiba thawdo asida soklaba miyueni Imphal Hospital refer tawkhre pa wapham masalakli adugo tendang nasumna miyam na thamjage hauji koina di miyam pau si matanga solution jage amasu makhata ba anoba update miyam puna ngamina sana channel sigi maiketi ki miyang phamda makhata na thamjari makhata ba anoba update miyam puna ngamina si